Andaman Nicobargi Mount Manipurda Leiriba Athoubasingi Khubamda Heikat Leikat Tamkhre Thasigi Tarik Manga Dege Hauraga Mioi Kuni Thoina Saruk Yaduna Andaman Nicobarda Loi Thakiba Maharaj Kula Chandra Yauna Athouba Kulhumdoigi Khongul Liba Chatkiba Patriotic Writers Forum PAWF Manipurgi Khongchat Loi Kuni Thoina ngasi Mount Manipurda Leiriba Athoubasingi Khubamda Heikat Leikat Tamduna Athoubasingi Mafamda Ikai Khumnabu Utkre Forum Asigi Secretary Rakesh Nauremna Luchingtuna Chatkiba Khongchat Loi Singaduna ngasi ayuk anganbada Port Leiriba Leiba Mount Manipurgi Hojik Oiriba Pibam Singsu Yengsenki Khongchat aduga mari leinana Rakesh Nauramna wafam kya fongdokladuna haikibada Andaman Nicobargi Plot Leiriba Leiriba Mount Herit haina khangnadiba mafam asi kumja lising aniga kunmathoigi October gi 13 Government of India na Mount Manipur haina maming onthoktuna laioi khraba aikoigi athauba ipaipu singbu ikai khumnaba utpikibani Mount Herit National Park asibusu Mount Manipur National Park haina ngasidi leipak miyamna khangnare asigumba mafam asida India lengakna semgat chagatliba mafam asi thoidokna peningai dik oidri Athoubasingi Khubam asi matik chana semgat chagatpagi mami tadri mafam asi Manipur lengaki mari leinaba department na khare henba meeting changbiraga ningthina semgat chagatpiba mathau tai haiba wafam thamki ngasigi thoramaduda forum gi president Nauroibam Khamba Luwang forum gi live members su oiriba film forum Manipur gi former chairman S Mongol Dau Singh Asangbam Zagzit Chongtham Sangita Amadi Langam Devendrana Chingba Khongchat Loi Kyana Athouba Kulhumdoi adugi Thauna Lingjelbu Singtharaduna wafam kyaso fongdoki Manipur war hariba khanglaiba khongjom lang thamase masina aroiba British ki lang aroiba British ki lang thamje khongjom lang 1891 Anglo Manipur war hariba singba lang thamase hariba lang thamase di matung 1891 gi May gi tang kunga manga dani pukhabam kaja adu 1891 gi June gi tang ni panda Niranjan Subedar aduga 1891 gi August gi tang taragum doida di tikendajet amadi thangan general aduga 1891 gi October gi tang taragum doidani akoina chirai thangal se phasi tawraga kheng tawraga makoi gi punsi ikhamna khibasi hairiba adugi matungda Iningtau Kula Chandra Maharaj Yauna Athouba Kungani Thoyase Aikogi Andaman Nicobar ngasi khoina lepchariba sumba mafam sigi Andaman Nicobar state ni tonga maran among pisalle haraga makoibu loi phakibas 1891 gi November gi tang kungo humdoi se mastate ni Athouba taraga mangana Andaman Nicobar da khungthi aidana khoina phangjariba record asi haiba Andaman Nicobar gi Athouba kolomdoi loi phakiba mayam se masibu ngak senanaba maksibu senariba leiriba Manipur gi adugumba history gi nainariba kanguna so propose tawduna lakpa numira makani November gi tang kungom doya se aikoi Manipur gi state function namoina lakpo kanda haiba numira se observe tawninga si haiduna appeal tawraga laisi adumak sangsile haiba utpani asumain tawduna Manipur da leiriba civil organization wagera club organization wagera imagi mera wagera ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯁꯥꯒꯣꯟꯅ ꯗꯨꯅ ꯂꯩꯔꯕ ꯖꯥꯏꯅꯗꯅ ꯇꯥꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯃꯗꯤ ꯑꯐꯧꯕꯁꯤꯡ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ